अहानबदा मरोइबा पाउ पिजरी ममल हंतना थिका लौबना थबक्ता क्वालिटी मेंटेन तौबा ngamdabani XCM English singam gachamapan marfu tarani thoigi irangda lanjeng nakiba makang naga khulgi khunja sing mayum changba ngamdri Manipur gi sing amasung tampaki mafam sing da security force na area domination amade thiba humbagi thabak leptana chathari security force na pambaina lusingba UNLF ke miyoi ani fare hairi amade Manipur police na aina thingraba lalharu pripak pro gi miyoi ama fare hairi Kurumjari Mami TV na santok sa Manipuri pau bijeng tabi di basingbu SOPHIA HIJAM na taram nokjari pau sadok na pijari Mamal hanthana thika lobana thabakta quality maintain tawba ngamdabani XCM contractors singna thika phangna bagidamak infrastructure ama semgatpada tangai fadana asangba mamal adudagi hantharaga thabak subana maru oina chengi mafam kayada infrastructure semgatpada quality maintain tawba ngamdabani haina Manipur gi hanagi chief minister N Biren Singh na phongdokrei Singi lamdam amasung tampaki lamdam anida infrastructure semgalakliba asida khenaba lairiba asigi matangda pendaba wafam sing phongdoknarakpagi matangda mahakki oiba wafam phongdokladuna N Biren Singh na hai state asigi juribam senapati gi kamjong amasung urkhulda lairiba contractors singna government na project amagi damak kaithokliba senpham adudagi thabak sujage haiduna tender apply tawi singi mafam sing asida tawgadaba project singi apiba mamaldagi contractors sing asina sada kuntra ni doidagi kuntra taruka sopna niphunipan fawa maman hantharaga tender bid apply tawbana Singi lam sing asida pakhalagliba thabak sing ase sendong phangna bohana bada quality maintain tawba ngamdabani haina lawi asigumba phibam asida aikhoina afaba lambi natraga infrastructure amagi damak karamba asa tawgadabano haina mahakna hangki XCM gi pakhom atuda kanagumba kharana quality yawdana thabak suba contractor single list adu miyamda khangalu haiki hanagi minister na phongdorakli bawafam aduna matam sangna ngangnarakpa sing amadi tamgi marakta sakwat thaurangi matangda manaba mijeng leire haina maral siriba adubo amuk hanna nainake maru oina kuki singi maikai dagidi state asigi chada marfutaragi saruk oiniba chingi lamda chakwat thaurangi thabak nathaiduna thamle haina mamal maral sirakli state asigi chakwat thaurangi pitharakpa senthangi sada tara khaktamak singi lamda pithavana haksel education amade atai infrastructure semgatpada ngamdabani haina maral siri BJP gi MLA Paurelan Hauki masamangna phongdokkibada state asida pangthokkadaba project sing fawbada nathaiduna thamki khudam oina Central Road Infrastructure Fund gi makhada project jankhai tarek ki apunba senpham chahunga marfutara mapan sumna kuntra taruk tampaki lamda sizinna khre haina maral sirakle adumoinamak official data gi matung inna senba chahi english singaniga kun mathoi dagi english singaga kun mari kun manga fawbada state asigi chingi lamda lambi thong sengwana balupa koti lisinga chahunga sumna kun mathoi khaktamak kaithoke English singam gachamapan marfutara ni thoigi irangda lanjen nakhiba makang naga khulgi khunja sing mayum changba ngamdri Technopol district ki More sub division ki manung chanba Indo Myanmar border pillar number 76 ki paringda lairiba makang naga khulgi khunja singna awaba mayok narakpa chahi kuntra humdoi mapung phare haina village chief labang mayona phongdokrei mahakna makhata na haikibada khul asida Manipur da ningthau palingai da British na Manipur loksan ringai mamang dagi hauduna mayon anal naga furumna khunda laita duna leirakhi Manipur government na English sing gachamapan humpuni thoigi February mangada recognize village ama oina masakhang bagaloina na Manipur gi gadget tasu phongki English sing gachamapan marfutara ni thoida thokiba naga kuki irang aduna maram oiraga thawai hingnaba nupi angang yauna khunja sing lanjen aduna
42 Technopol Asia ki manung chana leiba kapam komla thabi khul gi hanage chief ar jinda mayon khul adugi bil authority na lam machet ama piduna saidangduna leiri haike irang adu thokraba matung chahi kuntra humdoi rom ase isagi khul hanjinna bangamdana saidangduna leiri haina kobang mayona phongdoke mahakna hai lanjin nakraba matung hanjin bangamdana leiri ngaida lan khulan hauki koba amana khul asi haulen finding onthokna kuki khul ohenke mahakna makang naga khul asibo loksinna bahona bada semjin sajin bache sang kayap pi pairaga mahaki lamni haina claim torake claim adu aran bani haina court ke wakat ke village chief labangna makhata na hai ing lisingani ga kunithoi gi me gi tarada manipur ge matam dugi chief minister dasu memorandum ama pesenduna ipa ipu singna thambiramba lam ase mangkhi gadabadagi kanbina ba haijake Manipur government na atuba matamda mijeng changbiduna makang naga khulda amuk hana moyol anal naga furup sing isagi khulda hanjinna basenbiyo haike May Nipandagi ikop ningtho khangabok harawa hauragani khangabok khungangi amatangairaba lainingtho ikop ningtho gi harawa la megi tang nipan kalengi tarama thoi nipan ba sagol sen numittagi hauraga numit mangani supna lai harawbagi thoram pangthoklagani haina lainingtho ningtho seba association khangabok gi harawa committee gi secretary moirangthem hena phongdorakle Laibung asigi manung amadi mapanda sit seng bagi pangtokpa thauranga mari leinana mahakna makhata na haikibada khungang asidagi arapada tongan ba thabak ingkhang suduna tawriba lairiba sing yauna lai harau bagi thauram asida saruk yabiningba singna sana konungna piriba numit mangani sida lakpiduna laigi thaugal tawbada saruk yabirangna ba pongjelakli Tang Nepal dagina akoigi tang transoi phawba akoi khambok khungangi amata ngairaba koi kop thoi pai bungo amadi mai bi magi harau mathoi kawagi thorumsi pangthok sargani aduna akoigi khungang sigi atopa outside ta leiba ai gi thabok ingkhang gi leibi khiba amodi atai tai koi sarkar gi thabok tawbana singba punamakta amadi khungang sida leiba punamakta haiba koina lai haugodoba matamasi akoi media gi thongda akoina matamasi pijari haibasi sunagi yamna tenba matam haibadi numit mangani khatang haraugadabo oiba akoi gi sana kunung pirakpa si numit mangani khatang pibani na aduna yam tenbane na masida mayam punamangna masida saruk yabina ba akoi committee gi site gi mayam punamakta baton kachari amadi akoi purumjai matam Security Force na pambay na lusingba UNLF ki miyoy ani fare hari Police ke pau amagi matung inna faraba miyoy ani adude yumnam nausa sing Elias Mengba chahi kun mari amade Haikuzam Vidya Chandra Singh Elias Bus chahi kun nipani makoi anima Imphal East District ke Lamlai Police Station ki manung chana leiba Nongdam Village manak Napet Pali Andro Road ki faban hari makoi Napet Pali Andro Road ta chatpa gari sing dagi sel khaibdu chenaba miyoy ni makoi dagi mobile phone ani sling bag ani sel oina lupa lising ahunga chatru ka kuntra yawba wallet ama amade ID card ama fangbang amki haire
Security Force na aina thingraba lalharo pripaki miyoi ama fare hairi faraba miyoi adudi takhelamam yaifaba maitei chehi kuntarungni mahak lamlai police station gi manung chana leiba sanjembam sangsa bigi lamlong ahum phangbadagi fabani hairi mongondagi mobile phone ama amade Aadhaar card ama fagale hairi Manipur Police na KCP MFL gi miyoi ani fare hari makoi animbang Imphal West District ki Pasoi Police Station gi manung chanbada leiba salam mamang laikai ketuki lampak tagi fabani hari faraba miyoi ani adude Kangabam Rohit Singh Chahi Kuntra Nambol Foizing Makha Laikai Ward number 6 amadi Oinam Bobby Maitei Chahi Kuntra Nipan Simairong Lai Hingkhol dagini makoi dagi mobile handset ahom wallet Aadhaar card sel oina lupa lising taret ka chanipan tara amadi chaka ani pan bagari macha ani phagapangam le hairi Security Force na aina thingraba lalharu UPPK gi miyoi ama fare hairi faraba miyoi adude ningthaujam sanatoi singh chahi kundarungni Imphal East District ki Lamlai Police Station gi manung chambada leiba yorbung khunong dagini hairi mahak miyam dagi sen khaibada chenaba miyoi ni hairi mongon dagi mobile headset ama Aadhaar card tongan ba caliber gi empty case samga sumna mapan camouflage helmet ama amuba machu gi tactical vest belt ama knee cap guard ani asangba machu gi pistol holster ama camouflage long pant ama camouflage t-shirt ama amade boot jura ama phagat pangam le hairi Manipur Police na aina thingraba lalharu KYKL gi miyoi ama fare hairi faraba miyoi adude HIJAM Danabir Maitei Chahi Kun Manga Imphal East District ki Lamlai Police Station gi manung chanbada leiba lamlai makha laikai dagi ni hairi mahak miyam dagi senkhai thumkhai tobada chenaba miyoi ni hairi mongon dagi mobile phone amade Aadhaar card ama phagat pangam le hairi Manipur Police na aina thingraba lalharu pripak progi miyoi ama fare hairi miyoi adu Imphal East District ki Irinbong Police Station gi manung chanbada leiba kyamgai haibong makhong KYPC Community Hall manakta gi fabani hairi faraba miyoi adudi thangjam Henry Maitei Chahi kunthamathoi ni kyamgai mayai lekai dagini mahak miyam da kihan khanganduna sen khaibada chenaba miyoi ni hairi Amaromda Security Force na aina thingraba lalharu KCP taibangan ba amadi PWZ gi miyoi ani fare hairi Police ki pau amagi matung inna KCP taibangan ba miyoi adu Bisnupur District ki Bisnupur PS ki manung chana leiba ningthaukhong Ward number 13 dagi fabani hairi mamingna Pharakpam Amarjit Singh Chahi kuntaret mongon dagi mobile phone ama phagale hairi Zigi miyoi adu Kaksing District ki Wangu PS ki manung chana leiba Wangu Lamkhai area dagi fabani hairi mamingna Soibam Boinau Maitei kawi Chahi nipu humdoi Wangu Thambal Singya dagi ni hairi mongon dagi mobile phone ani phagale hairi Manipur gi sing amasung tapaki mafam sing da Security Force na area domination amade thibahum bagi thabak latuna chathari amaromda Manipur Police Control Room na thadorak pacherol amage matung inna National Highway 2 Imphal Dimapur lambi amade National Highway 37 Imphal Jiribam lambi da lamdam asigi tangai fadara nomada changdraba yadraba pochai puduna lakpa gari chahunga chumna ahum amade chamaga nimpu mapan hairiba lambi asida apan ba yauduna pusilakre Makha tana pochai pusilakpada khudong thiba thoktana bagidamak chinganingai oiba mafamsingda Security Force na akan bachakchin thorang lakhatki Manipur District pumna makta pamdaba thodok thoktana bagidamak ching amasung tamda puna checkpoint chamaga tara hangduna achat awak sing check tawna wahang pahong chathaki Pundi yaukidi hairi Delhi da laiduna UP gi Noida da thabak tawduna leibe maitai nupi amangarang ayuk chinganingai oiba mong da siduna leiramlei siduna leiramdiba maitai nupi adugi maming Priya Lakshmi Devi khangembam chahi kulom sure apokpa khangembam Jadumani Singh laifamna Bisnupur dagini hairi
Mahak Delhi ki Maharani Bagh ta leiraga Uttar Pradesh ki Noida da leiba BPO amada thabak tawduna leibani hairi. Mahak ngarang ayukta mahak na leiriba building ki manakta nakna leiba Maharani Bagh ki Gupta store manakta siraga leirambani hairi. Thawdok adu thokraba matung police na asiba haksang adu postmortem tawnabagidamak AIMS ta pukre hairi. Sanggolbal SC की MLA RK इमोना मणिपुर की गवर्नर AK Balada National Highway सिंह हांगदोकना बतक्सिन ख्रे हाइडी लोइनना सस्पेंशन ऑफ ऑपरेशन नरीबा कुकी मिलिटेंट सिंहना आइन यादबा मोंगदा पाइदिबा खुलाई सिंह फगतनबा गवर्नर तक्सिन की हाइडी ngase Ministry of Social Justice and Empowerment Government of India की सेंथांग मखादा साबा GP Women College की OBC Girls Hostel संगाबा की थोरमदा अथोइबा मिटुंगलेन ओइना सरुक याखेबा MLA RK इमोना फोंदोखिबने थौरम मदुदा MLA RK इमोना हाइकी मणिपुर की लोलिंग आमादी opposition की MLA खुदिंगमंगना popular government आमा थंबा पामी मसिगी मतंगदा MLA team आमना ngarang governor AK Balaga उनादुना वारी सानकी वारी सानाबा अदुदा लमदम असिदा popular government आमा अथुबा मतमदा लेहना बतक्सिन की हाइरी अरोइबदा मरोइबा पाउ अमुक हना बिजरी ममल हंथना थिका लौबना थबक क्वालिटी मेंटेन तौबा ngamdabani XM ing lising mga samapan marfutara nitoy gi irangda lanzen nakiba makang naga khulgi khunja sing mayum chang mangamdri Manipur ki sing amasung tapaki mafam sing da security force na area domination amade tibohumba gi thabak leptana chathari security force na pambay na lusing ba UNLF ke miyoy ani fare hairi amade Manipur police na aina thingkraba lalhaurok priprak progi miyoy ama fare hairi Hojiki oina Mami TV ni sandok saba Manipuri pau loisinjare makha taba pau gi dabak mijeng ta duna leibiyu